ngasi sumyam channel sigi mai kai digi mayam da health tips ama loksing gi pukai khangjin bada kana ya nupa nupi ani maksu he na khangjin bada kana ga duru kan tian amani ama sumyam sigi kan tian si yengwi ba amasum tabi ba lor ba matung na sung soi sodana video sigi makara comment section da comment thambiramo dong wi wakhalon thambiramo haina channel sigi mai kai digi mayam da request tawjari ama sumyam hawjaragi video si aduga mayam nang si share tawjagaduri ba loksing gi pukai health tips gi content sigi maming sina urinary incontinence haki ising khamba ngamdaba sini mayam haki ising khoi na pasun pisdum thengna ba yobirang ni sigi problem si matau karamaina horok panama sum sigi solutions na kari oigaduri bano haib sigi matang da la khochara kana mayam da share tawjage urinary incontinence haibisi haki ising masa mathanta satpa natragana khamba ngamdabagi thawong adubuni masi miyoi kayana mayunaba common oiba amadi ikai ningai oiba khudong sadaba amani masigi severigi sangasi marakta lokhuba natragana hakthi khanba matamda satpadagina ikhang khanghaudana amadi yamna akan mamongda mapan thukning lakpana toilet changba nangdaba phawu yawi khudong sadaba si sahi yam silakpaga loinana mayunabagi sang hengalaklabasu masi ahal osilakpagi nanthokpa yadraba phibam amadi nate karigumba urinary incontinence asina isagi nungtigi thabak thauramsingda akaiba piraklabadi doctor da yengthokluba talloidabani miyoi ayambagi oinadi isam samna punsi marel amadi saba thakpagi mawongda hongdok hongjin khara tawraga natraga ana layengi matengna urinary incontinence ki layongsing phanwa ngami miyoi kayana marakta haki ising khajiktang sitpagi khudong sadaba mayunai aduga khara amana yamdaba sangdagina mayai oirappa sang phawba haki ising sitpagi khudong sadaba toina mayukna bayai urinary incontinence ki makhal mari lei makhoi sing adugi maramda makhada piri stress incontinence lokhuba hakthi khanba nokpa haksang sajil toba natragana arumba pot ama thangatpada bladder pressure piba matam satkiba other incontinence ikhang khanghaudana yamna kanna mapan thukninglaglaga thingba ngamhaudana hakki ising satkiba phiba masida ahing supa yauna toina mapan thukpagi mathau tabiyai other incontinence asi infection gumba minor condition singna natragana neurological disorder natragana diabetes gumba hen arupa condition amana thogan basuyai overflow incontinence makhal asidadi bladder mapung phana phangdabana maram oiraga toina natragana sang amada leptana hakki ising satlaga laibigi thawung thingnagani functional incontinence makhal asidana physical natragana mental yoiba asoiba amana maram oiraga toilet changba nahande khudam oina miyoi ama arthritis akan mongna naragadi mahakna matam sana khongraugi gudam thadokpa ngamdabayai mixed incontinence urinary incontinence makhal amadagi hena mayuknagani ayamba matamda masi stress incontinence amasum other incontinence punbo ehli miyoi ayambana masada mayuknariba hakki ising khamba ngamdabagi khudong sadaba dugi matangda doctor ga tanabada hainadaba natragana hangoiba phawiyai adubu khudong sadaba du toina mayuknaraba natragana maduna maram oiraga hingbagi phibamda akaiba tholoklabadi ana layengi mateng lawba haibisi maruoi maramdi urinary incontinence asina miyoi adugi thabak thoramsingda ayetpa pirakani amadi social thoramsingda ayetpa pirakani amadi social mirak tinbada khudong sadaba thogalakani punsigi quality da sogalakani ahal oiraba miyoi singi oina toilet ta sienaba honabada tusinbagi risk hengat hali amadi haksang manungda leiba hena khudong thiningai oiba anaba ama leire habigi khudam oiba suyai urinary incontinence asi miyoi amagi nungtigi oiba hainabisingna haksang manungda leiba atopa anabasingna natraga physical problem singna thokhanba yai doctor na kupna yengmana aikhoi isada thengnariba incontinence adu
ꯀꯔꯤꯅ ꯊꯣꯛꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ꯫ ꯑꯇꯣꯞꯄ ꯑꯃꯅ ꯇꯦꯝꯄꯔꯔꯤ ꯌꯨꯔꯤꯅꯔꯤ ꯏꯟꯀꯣꯟꯁꯇꯤꯅꯦꯟꯁ ꯑꯀꯛꯅꯕ ꯊꯛꯅꯕ ꯄꯣꯠꯂꯝꯁꯤꯡ, ꯆꯥꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯃꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡꯅ ꯗꯤꯎꯔꯦꯇꯤꯛꯁ ꯑꯣꯏꯅ ꯃꯊꯧ ꯇꯧꯕ ꯌꯥꯏ꯫ ꯃꯁꯤꯅ ꯕ꯭ꯂꯦꯗꯔꯕꯨ ꯁ꯭ꯇꯤꯃꯨꯂꯦꯠ ꯇꯧꯏ ꯑꯃꯗꯤ ꯍꯛꯀꯤ ꯏꯁꯤꯡꯒꯤ ꯚꯣꯂꯨꯝ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯜꯀꯣꯍꯣꯜ, ꯀꯥꯔꯕꯣꯅꯦꯇꯦꯗ ꯗ꯭ꯔꯤꯡꯛꯁꯤꯡ, ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯊꯨꯝꯍꯟꯅꯕ ꯄꯣꯠꯂꯝꯁꯤꯡ, ꯆꯣꯀꯣꯂꯦꯠ, ꯃꯣꯔꯣꯛ, ꯃꯔꯨ ꯃꯔꯥꯡ, ꯆꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯦꯁꯤꯗꯒꯤ ꯆꯥꯡ ꯋꯥꯡꯅ ꯌꯥꯎꯕ ꯆꯤꯟꯖꯥꯛꯁꯤꯡ, ꯍꯥꯔꯠ ꯑꯃꯁꯨꯡ ꯕ꯭ꯂꯗ ꯄ꯭ꯔꯦꯁꯔꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ, ꯗꯥꯏꯕꯦꯇꯤꯁꯁꯤꯡ ꯑꯃꯗꯤ ꯃꯁꯜ ꯔꯤꯂꯦꯛꯁꯇ꯭ꯔꯣꯟꯁꯤꯡ, ꯚꯤꯇꯥꯃꯤꯟ ꯁꯤ ꯑꯋꯥꯡꯕ ꯗꯣꯁ ꯑꯁꯤꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯌꯨꯔꯤꯅꯔꯤ ꯏꯟꯀꯣꯟꯁꯇꯤꯟꯁ ꯑꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯂꯥꯌꯦꯡꯕ ꯉꯝꯕ ꯑꯅꯥꯕꯁꯤꯡꯅꯁꯨ ꯊꯣꯛꯍꯟꯕ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯌꯨꯔꯤꯅꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟ꯫ ꯏꯟꯐꯦꯛꯁꯟꯁꯤꯡꯅ ꯕ꯭ꯂꯦꯗꯔꯕꯨ ꯏꯔꯤꯇꯦꯠ ꯇꯧꯕ ꯌꯥꯏ, ꯃꯁꯤꯅ ꯃꯄꯥꯜ ꯌꯥꯝꯅ ꯀꯟꯅ ꯊꯣꯛꯅꯤꯡꯕ ꯐꯥꯎꯍꯜꯂꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯈꯥꯝꯕ ꯉꯝꯗꯅ ꯆꯠꯈꯤꯕ ꯌꯥꯎꯏ꯫ ꯀꯟꯁꯇꯤꯄꯦꯁꯟ꯫ ꯔꯦꯛꯇꯝ ꯑꯁꯤ ꯕ꯭ꯂꯦꯗꯔꯒ ꯅꯛꯅꯅ ꯂꯩ ꯑꯃꯗꯤ ꯅꯥꯞ ꯀꯌꯥ ꯑꯃꯁꯨ ꯄꯨꯜꯂꯤ꯫ ꯔꯦꯛꯇꯝꯗ ꯑꯀꯟꯕ ꯑꯃꯥꯡꯕ ꯌꯥꯎꯔꯒ ꯂꯩꯕꯅ ꯍꯥꯏꯔꯤꯕ ꯅꯥꯞꯁꯤꯡ ꯑꯗꯨꯕꯨ ꯑꯣꯚꯔ ꯑꯦꯛꯇꯤꯚ ꯑꯣꯏꯍꯜꯂꯤ ꯑꯃꯗꯤ ꯃꯄꯥꯜ ꯊꯣꯛꯄꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯜꯂꯤ ꯍꯥꯏꯔꯤꯕ ꯄꯣꯏꯟꯠ ꯈꯔꯁꯤꯅꯤ꯫ ꯑꯃꯁꯨꯡ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯒꯗꯤ ꯃꯌꯥꯝ ꯏꯀꯥꯏꯕꯤꯒꯅꯨ, ꯗꯣꯛꯇꯔ ꯑꯃꯒ ꯇꯥꯟꯅꯕꯤꯌꯨ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯔꯤꯀꯃꯦꯟ ꯇꯧꯖꯔꯤ꯫ ꯑꯃꯁꯨꯡ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯒꯤ ꯂꯣꯏꯁꯤꯜꯂꯝꯗ ꯍꯦꯛ ꯍꯥꯞꯆꯕ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡꯒꯤ ꯑꯣꯏꯕ ꯕꯃꯣꯟ ꯑꯃ ꯃꯆꯥ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯍꯦꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯕꯗꯨ ꯄꯧꯔꯧꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯃꯆꯥꯅꯤ ꯃꯌꯥꯝ ꯑꯁꯤꯁꯨ ꯍꯥꯞꯆꯔꯝꯒꯦ, ꯃꯌꯥꯝꯗꯁꯨ ꯇꯥꯃꯤꯟꯅꯁꯤ꯫ ꯄꯨꯝꯅꯃꯛ ꯑꯐꯕ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤ ꯃꯌꯥꯝ ꯁꯤꯒꯤ ꯀꯟꯇꯦꯟꯠꯁꯤꯒꯤ ꯃꯃꯤꯡꯁꯤ ꯌꯥꯝꯅꯃꯛ ꯐꯖꯕ ꯀꯟꯇꯦꯟꯠ ꯉꯥꯛꯇꯅꯤ ꯃꯌꯥꯝ ꯁꯤꯗ ꯍꯥꯞꯄꯛꯏꯕꯁꯤ꯫ ꯅꯣꯡꯃ ꯅꯤꯡꯊꯧꯅ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯀꯕꯣꯛ ꯀꯩ ꯑꯃ ꯀꯞꯂꯝꯃꯤ꯫ ꯀꯕꯣꯛ ꯀꯩ ꯑꯗꯨ ꯇꯨꯗꯨꯅ ꯂꯩꯈ꯭ꯔꯕꯗ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯇꯁꯦꯡꯅ ꯁꯤꯔꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯊꯤꯅ ꯁꯣꯛꯄ ꯑꯣꯏꯔꯝꯗꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯇꯝꯅ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒ ꯀꯕꯣꯛ ꯀꯩ ꯑꯗꯨꯒ ꯂꯥꯛꯅ ꯐꯥꯅ ꯇꯧꯕꯗ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯈꯨꯅꯥꯎꯕꯤ ꯆꯤꯛꯊꯠꯂꯝꯂꯒ ꯀꯕꯣꯛ ꯀꯩ ꯑꯗꯨ ꯎꯃꯪꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯁꯥꯎꯅꯤꯡꯂꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯂꯣꯏꯅꯔꯛꯂꯤꯕ ꯃꯅꯥꯏ ꯑꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯏꯁꯣꯔ ꯑꯁꯤ ꯑꯐꯕ ꯑꯣꯏꯔꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤ ꯇꯥꯔꯝꯂꯣꯏꯗꯧꯕꯅꯤ꯫ ꯃꯅꯥꯏ ꯑꯗꯨꯅ ꯈꯨꯝꯂꯛꯏ, ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯗꯨꯅꯁꯨ ꯅꯅꯥꯏ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯁꯣꯔꯅ ꯁꯤꯟꯕ ꯄꯨꯝꯅꯃꯛ ꯑꯐꯕ ꯉꯥꯛꯇꯅꯤ꯫ ꯃꯅꯥꯏ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯕ ꯍꯦꯟꯈ꯭ꯔꯦ꯫ ꯁꯥꯎꯅ ꯍꯪꯂꯛꯏ, ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯍꯥꯛꯅ ꯅꯍꯥꯛ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯕꯁꯨ ꯃꯗꯨ ꯏꯁꯣꯔꯅ ꯅꯍꯥꯛꯀꯤꯗꯃꯛ ꯐꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ? ꯃꯅꯥꯏꯗꯨꯅ ꯈꯨꯝꯃꯤ, ꯃꯗꯨꯁꯨ ꯏꯁꯣꯔꯅ ꯑꯩꯒꯤ ꯐꯅꯕ ꯁꯤꯟꯕꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯒꯅꯤ꯫ ꯁꯥꯎꯔꯕꯅ ꯂꯨꯇꯣꯟ ꯀꯥꯔꯕ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯑꯗꯨ ꯈꯨꯗꯛꯇꯒꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈꯤꯅꯕ ꯌꯥꯊꯪ ꯇꯥꯎꯊꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯅꯥꯏ ꯑꯃꯒ ꯎꯃꯪꯗ ꯁꯥ ꯇꯥꯟꯕ ꯆꯠꯄꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯃꯈꯣꯏꯅ ꯅꯤꯡꯖꯕ ꯂꯥꯏꯗ ꯃꯤ ꯕꯂꯤ ꯇꯧꯅꯕ ꯊꯤꯕ ꯆꯨꯔꯥꯟ ꯊꯥꯕ ꯀꯥꯡꯕꯨ ꯑꯃꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯕꯂꯤ ꯇꯧꯐꯝ ꯑꯗꯨꯗ ꯄꯨꯊꯣꯛꯂꯛꯄꯗ ꯃꯅꯥꯏ ꯑꯗꯨꯗꯤ ꯕꯂꯤ ꯇꯧꯈ꯭ꯔꯒ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯈꯨꯅꯥꯎꯕꯤ ꯌꯥꯎꯗꯕꯅꯤꯅ ꯃꯤꯑꯣꯏ ꯁꯨꯗꯕ ꯃꯤꯅꯤ, ꯕꯂꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ꯫ ꯀꯣꯅꯨꯡꯗ ꯍꯜꯂꯛꯂꯒ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈꯤꯕ ꯃꯅꯥꯏ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯗꯨꯅ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯔꯛꯅꯕ ꯌꯥꯊꯪ ꯄꯤꯔꯝꯃꯤ꯫ ꯃꯅꯥꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯊꯣꯛꯂꯛꯂꯒ ꯃꯇꯝꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛꯅ ꯍꯥꯏꯕ ꯆꯨꯝꯂꯦ, ꯏꯁꯣꯔꯅ ꯑꯩꯒꯤ ꯐꯅꯕ ꯇꯧꯕꯤꯔꯝꯂꯦ꯫ ꯑꯩꯒꯤ ꯈꯨꯅꯥꯎꯕꯤ ꯌꯥꯎꯔꯝꯗꯕꯗꯨꯅ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯟꯕꯤꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯔꯦꯅꯦ, ꯏꯁꯣꯔꯅ ꯅꯍꯥꯛꯀꯤ ꯐꯅꯕ ꯇꯧꯔꯝꯂꯕꯗꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪꯒꯤ ꯑꯋꯥꯕ ꯀꯔꯤꯒꯤ ꯈꯪꯍꯟꯈ꯭ꯔꯤꯕꯅꯣ? ꯃꯅꯥꯏ ꯑꯗꯨꯅ ꯅꯣꯛꯂꯨꯞꯅ ꯈꯨꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯏꯁꯣꯔꯅ ꯑꯩꯍꯥꯛꯄꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯅꯕ ꯁꯤꯟꯕꯤꯔꯝꯗ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯒ ꯁꯥ ꯇꯥꯟꯕ ꯆꯠꯃꯤꯟꯅꯔꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤ ꯐꯥꯔꯒ ꯑꯩꯕꯨ ꯁꯣꯏꯗꯅ ꯕꯂꯤ ꯀꯠꯂꯝꯒꯅꯤ꯫ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯔꯝ ꯑꯃꯃꯝ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯑꯀꯥ ꯑꯀꯨꯝ ꯅꯥꯏꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕ ꯑꯣꯏꯍꯟꯅꯤꯡꯕ ꯑꯗꯨ ꯑꯣꯏꯗ꯭ꯔꯕ ꯃꯇꯝꯗ ꯄꯨꯟꯁꯤꯒꯤ ꯅꯨꯡꯁꯤꯕ ꯃꯥꯡꯍꯟꯒꯅꯨ, ꯇꯨꯡꯂꯝꯆꯠꯇ ꯊꯥꯖꯕ ꯃꯥꯡꯍꯟꯒꯅꯨ, ꯇꯞꯊꯧ, ꯈꯥꯡꯉꯨ ꯑꯃꯗꯤ ꯑꯐꯕ ꯈꯛꯇ ꯈꯟꯕ ꯇꯝꯃꯨ꯫ ꯉꯁꯤ ꯈꯥꯡꯂꯤꯕ ꯑꯋꯥꯕꯁꯤ ꯍꯦꯟꯅ ꯐꯕ ꯅꯨꯡꯉꯥꯏꯕ ꯍꯌꯦꯡꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯌꯥꯝꯕꯨꯁꯨ ꯃꯣꯠ ꯊꯝꯕꯤꯔꯝꯕ ꯑꯃꯁꯨꯡ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫